Ibunga. Nasanupido. Ngarang nungdangsu chakjade. Ngasi ayuksu chakjade. Karamay tawsi haibano? As ima. Mana haibu wase. Akoy Manipur sida oiroidaba wani. Nupinina mapalamda thabasu aidi pamde. Ado hawjukpo kari tawsi haibano? Napaga yaudre. Ay bab amta salaktreda. Nasanupido amta themusira. Yaye, themusira. Sila. Bema. Taning demta. Kaidorage nangbo? Manipur dasu pre-primary teachers institute mayam ama layi. Mina haige toroga noina amta haihandraga. Manipur dabo. Nawasindam ko pre-primary teachers training institute haidana. Phakraba mina tamge phangnadaba ama layido. Noi tadraba. Noi bomta tadraba. Kadaidano haisibo? Malomda. Kongbadasune branch ama lay haibane. Aduga chatok chasingi khudong chadaba singisu hostel piba male. Training hek loibaga thabak tawbai khudong chabasu compulsory pi hai. Tamningba subject su loina tamba yar. Aduga ni ma moigi do base amada mi tara khaktang tammi hai. Aduga thengdagradi admission gi seat amata phangde hai ba. Adudi mafam sina khwaidagi phaba habadu oirani ma. Mayamsu form tharingai sida ngasi mak office ta lakbiduna khudong chaba singase lobi ho. Atai lairida nasanupi gi se ngasi mak chatlaga ne mingdo chalhoru rasi. Ko